Imphal TV channel na sandokjagadaba program singi manungda akhanaraba naharol singtagi oiba pokpadagi yauzaraklaba guntana thalaba isaibu pamjaba singkhaktagi namak semjaba program Yabra Yengshi Lukmaida yoliba laidigi mapukni mamal piraga laibiki nangu Haiba program asi Nomajing numit khudingi numidangi pung 8 amadi repeat telecast oina pung 10 makhaida sandokjagani miyamna sungsoi soidana mityeng tabiyu BB Imphal TV channel Adom na Yabra Yengshi program bu saruk yabining labadi WhatsApp ki khuthangda sakti gadaba isai sing minute amadagi tadana makhada pizariba mobile number asida thajinbirakadabani Nangi shamlang lai chilla he shambrai managi jinghi manamda ho ahingshi di Aikhogi mobile number adudi 9863233437 video adu thazan biraklaba matung aikhoina adongi mobile da call tawjarakani amadi adombu isai saknabagi tanja soidana panglagani Kuire mapau tadaba magi chithi thaki paukhum di fangde Kuire mapau tadaba magi chithi thaki paukhum di fangde Chinglo lana lai khraba nangbu chikai saklo lau khraba nangbu Chinglo lana lai khraba nangbu chikai saklo lau khraba nangbu Pangal son binu ja ainang karam na bu kaurasige Nungshiraba aigi thawai manga kaidongai kainani nanga ware wa minnai nungai re nungai minnai ware wa minnai nungai re nungai minnai om lang laman singam loi nangi ninum si chaubi he ima nau yuk nau kun kau jaroi nangi ninum si chaubi he ima Haiba program asi Nomajing numit khudingi numidangi pung 8 amadi repeat telecast oina pung 10 makhaida sandokjagani miyamna sungsoi soidana mityeng tabiyu BB Imphal TV channel Oh babu masanan ba babu pijatu ba babu